Muslim transgender singna Hindu transgender singbo namfuda Islam lining olhannaba amadi atamnana Hindu transgender singbo contaminated syringe sizinaduna HIV pakhanbana singba thabak kaya sathare haina Hindu transgender singna maral sikre thawdok asi indoor ge Nandalalpur area da thokibani pawo sina makha taraduna hai hariba wafam masina maram moiraga Nandalalpur area da community gi oiba azoba wathok ama thoklakpadagi indoor police na special investigation team ama semduna thiba humpagi thabak sadaba hawkhre hairi Hindu transgender luchingba mana phongdorpagi matung inna Muslim transgender singna Hindu transgender singbo Islam lining da olu yade haibagi contaminated syringe sizinaduna HIV pakhanna bahonaki masina maram oraga hauzik Hindu transgender humpu hena layong khangdaba lainana naduna leire nakalamorom da wathok asigi matang da indoor police na matam sana action lokate haiduna maral sikibaga loinana khongjang sangsinbada Hindu transgender luchingba sina pongdok kibagi matung inna karigumba Hindu transgender singbo kannabagi thabak paikhatrabadi masa mathanta sijagani haina su phongdorakre hairi Mizoram amadi Myanmar ga tainariba mafamsingda border fencing khabagi thabak sathaba yaroi haina Mizoram government amadi Mizoram gi CSO singna akanba mongda pressure pirabaso illegal immigrants sing sangsilakpa thingnaba Mizoram gi Hanahathial district ta Indo-Myanmar border fencing khaba haunaba survey hauragani hairi pawasina makha taraduna hai border fencing khaba siga mari leinana district collector Hanahathial district ki SP BRO amasung Assam Rifle ki makok thongba official sing yauna mifam amasu pangthokre hairi Mizoram government maikeri phongdorapagi matung inna pangthokadariba survey asi border fencing yungba amadi masina sokhangadariba jaga singi miyamdagi feedback sing phangannabagi damaktani Bharat Sarkarna free movement regime FMR suspend tawkibana kanagumana Mizoram dagi Myanmar amadi Myanmar dagi Mizoram satke hairabadi border asing ngak seliba Assam Rifle amadi mari lainaba official singdagi permit lawba mathau tari Bharat Sarkarna lawkhalakliba fire asigi matangda Mizoram Legislative Assembly na sahi asigi February thada pangthokiba mifam na yamna kana yaningdaba phongdokkiba loinana masigi mayokta warep kaya lawkibasu leikrabani Sendoi sauna pigani haiduna investor listing manga henbada namthak tawduna yamlaba senfam matkibagi damak enforcement directorate na Birla Emporium gi director Yumnam Irawanta Singh amadi atai mioi kharagi mathakta supplementary prosecution complaint file tarokre hairi pawasina makha taraduna hai Birla Emporium amadi Ira Finance na mari lainaba authority gi ayaba yauduna investment scheme salaiduna sendoi sauna pigani haiduna yamlaba senfam kaya khongatki investor listing manga henbada namthak tawduna lupa crore sani ga yankai hena matkibagi complaint file tarokibani hairi Birla Emporium gi director Yumnam Irawanta gi mathakta toan ba mioi kayana Manipur lenga ki CID crime branch ta wakat kaya pukhalakpasu laikre hairi wakat sing asida yumfam oraga enforcement directorate na case ama lakatuna Birla Emporium amadi Ira Finance gi mathakta thijinduna lakibani hairi Manipur da president rule makatana sangdokna gi damak handak famgadoriba nongzumi fam asida puthoklabadi madugi mayokta sabsana lepkani haina MP angom sabimola koijang na phongdokre wafam masingrang MPC gi yumda pangthokiba pawgi mifam amada phongdokkibani MPC na makataratuna hai BJP MLA sing pun sinduna lengak amasemo karigumba lengak semba ngamloidaba oirabadi nauna mikal pangthoktuna miyam yoiba lengak semsi lakadoriba nongzumi fam asida wafam mari pukhatnabagi thajinaba sem saba pumnamak loire ITP singna hingba punsi mahing ngasigi matangda achumba wild fangnaba wafam buffer zone thamjinduna sathok sasin tawbada yahandabagi matang amadi Manipur lengaki sathariba asoi aran singi matangda pukhatkani relief camp ta leiriba mairoi singna lengaki school singda mahaitamge hairabasu mapung pana school amagi leifam tokpa sing leiba mafamdi khut thek tuna paba yaba maramna
Hariba khudong sarba kaya sing asi house ta pukatuna thamnaba thaurangli haina MP sina makata na phungdukhi. Bihar State की Voter List Election Commission of India na yang sinduna Special Intensive Revision SIR program paikhatpada Myanmar, Bangladesh amadi Nepal masa kaya yauramba thengnare haina report amana khangalakle. Report asina makha taraduna hai mapan lebaktagi sangsilakpa mioi singna aranba pambai kaya sizinaduna Aadhaar card, domicile certificate, ration card pairamba thengnare haire. Block level officer singna yumthong khuding sangduna survey tawba matamda Mapan lebaktagi lona sangsilamba mioi kaya voter list salambagi khudam sangdam phangle. Maramaduna mathang tha August ki tang amadagi kuntra fauba makatana thigatuna mapan lebaktagi sangsilapa mioi singado voter list gi kaknaba thaurang lokhalagani. Nakalamromda Manipur dasu mapan lebaktagi lona sangsilapa mioi kaya voter list salamba yabagi oithokpa leiba maramna mari leinaba singna atuba matamda miyeng sangba mathau tarakle. Myanmar leibakta Chin National Army amadi Chin National Defense Force ani gi marakta leptana khut thoknarpana maram oiraga Myanmar refugee lising mangaro Mizoram da sensilakuna lerakhiba dugi manungda mioi lising ani ga sawngarom haukiba sayol amaro masida masa masa gi maram da hankhre haina report amana khangalakle. Report asina makha taraduna hai Chin National Defense Force na yamna kana irang thokpam oriba Zokathar amasung Rikodar gi mafam singdagi withdraw tawba horakpadagi maramda hankibani hairi adum oinamak haujik fawbagi oina nakal anigi marakta khothoknabadi lemnadri haina paw asina makhatari. Naga singna namna khundariba mafam singda illegal immigrant amasung kuki refugee singna leptana lam sing lausilakpa amadi nauna lam maming kaya thonjilakpagi mayokta tha sigi tang 19 dagi hauna naga singna khundariba mafam singda matam kakana blockade tawragani haina foothill naga coordinating committee na khangalakle. WHO da recommend tauba mioiba mana nomada saba yaba thumgi sangdagi Bharat ki nagrik singnadi saruk anirom hena sari haina Indian Council of Medical Research ICMR gi National Institute of Epidemiology na phongdorakre haina agency ki phangba paw mana khangalakli. Paw sina makha taraduna hai ICMR na Bharat ki nagrik singna thum sabagi hainabi asina Thokhaliba isu sing yeng sinabagi tabak thigo humbagi tabak sataba hokre haire. Bharat ki nagrik singna thum ka hen saba hainaba sina maram moiraga hypertension, stroke, heart ki oiba laina amadi kidney da sokhanbagi laina kaya pokhali haina National Institute of Epidemiology gi scientist singna phongdorakre. Hariba isu si yeng sinabagi tabak scientist singna sodium sulfate ki mahut sinba yaba natraga sodium ki sang hantahanba yaba thum puthoknabagi pandamda thiba humbagi tabak kana sataba hokre haire. Bharat ki oina matai manau ka hena noibagi chang yengbada apikpa state ama oriba Manipur na ahum subata leire haina Indian Council of Medical Research ICMR na handa phonglakiba report ama na khangalakle. Report asina makha taraduna hai matai manau mari khudingi yengba matamda matai manau amadi ka hena noibagi khudong sarba mayok nare haire. Ina kaira khunba mafamda leiba matai manau ayamba khudong thiningai oiba mongda haksangi arumba hengalakpa thengnare. Imung amatada leminariba matai manau saksayu thagamadi punsi mahing honglakpa amadi lengot pagi sang hantarakpa maramna haksangi arumba amadi noiba hengalakpani haire. Haujiki matamda matai manau ayamba yumda thongjaba chinjak sabagi mahutta mapandagi athongba oina leiraga sabagi hainabi leirakpada natana mobile phone paiduna amadi television yengduna leiba maramna haksang lengot pagi sang hantarakle. Ina kaira khunba imungda sel pithoktuna mi nekpagi hainabi leirakle. Matai manau noiba khwaidagi wangba state asi Kerala na oire. Kerala da leiriba matai manau sada 52.3 ka hena noibadagi khudong sadaba mayoknari.
Jammu and Kashmir sada nifuga nipan ga dasmik manga, Manipur gi oina sada nifuga tare dasmik mapan, Delhi gi oina sada nifuga tare dasmik ama, Goa gi oina sada nifuga manga, Tamil Nadu gi oina sada nifuga nitoi dasmik tare damadi, Punjab gi oina sada nifuga nitoi dasmik manga, ka hena noiba masung haksang gi arumba henba thengnare hairi.